करीनो थोंगाल सिदमु हुई अमु कपैसिना करी तौरबजानो ओंथोकपनि अखोइरोमदा ओंचिन ओंचिन खोंगिने मसिबो मसिगी हुइसिंगसिदा हाटलखि असि आइदुना लेम्बा हुइसुंगदो अमुक तालमे हुई हौदोंग तानब्रा हाइबबु इंगमना सिरे इमुंगदा प्रप्रप चंगौरगे असि हाइदुना थोंजिलदो कांसिलके तौबदा युंगी मखा थांबा नाकलदगी अहल ओइरबा नुपा अमना याम वाना नाहेबगी मखोल अमा तारकलमे थांजिलिंजिल तौरंबा मखोंग अदो फट हंदोकलगा नाहेबगी मखोल तारकलिबदो कदोमदगिनो मना थांगतुन तारमे थवैना तारबसु हेक तारमदे लेम्बा थोंगदु लोनसिलमदगा मागी कादा अमुक चंगक्तुना फमुंगदा मसादा फमथे अदुगा मु हगुत्तुना लैमाइदा तारिबा फोन अकाइबा मचेत मचेतो अमुक तपना खुनगले हौजिकता लोलंबा युमजाव की थोंगदो मसा मथंदा हांगदोरके थोंग हांगबगी मखोलदो ताबद लेम्बा प्रप्रप थोलकलगा इमा कैदौरगे थोंगदुबु सुम हांगदो हांजिन तौरगा लैरिबदुबो लेम्बना थोलकपददि ममादि लेरमदे मपाल थोकिबदगी चंगक्त्रिजाला अखोइ मादुबो मागी कादा हाना लैब्रा अमुक्ता यंखि सखीदी निंगाइदना तुमलगा लेरमे मसीगी मतुंग लेम्बा थोंगदो अमुक लोनसिलमदुना चंगखि लेम्बगी वाखलदा ममाना थोंगदो लोनबा कौरमबदगी हांगलगा थमलंबनी खलमे अदुबु थोंगदुदे असुमा लेप्तना हांगदु हांजिन सानरगा अदुमक लेरमे तालक्तुदा येना खारोमदगी नुपी अमना तेंगथादुना कबलखि अमुमुक्सु मरक मरकता नुपा अमना याम वाना नाहेबगी मखोलदुसु तारे लेम्बा तारकलिबा मखोल मयामदुना मसादो अकीबा हेले फमलिबदुदगी मसी लेंगु फावबो ngamnamde अकीबा मखोल मयामदुना मना अनिदुसु येखतलमे सोमदना सखी मिकअप थोगले फुक हगुत्तुना ममित्तो मपुरोइबगी फमुंग देंगमे लैबु उदबदुदा संगसिलगा अमुक येंगी हैमा मधुगी नुपादुबु कदाइदा चटलिबनो युमदा अहिंग हलकने आइ फावबा खंगद्रि कयादा मिरोन थुंखिद्रिबा नुपानोने ngautung phaidang ek tawradana asumna sakido machinda porok sonduna leiringi mapuroibagi kangtholdo thok thok nomlaki saki ikhang khangna leithuklaga yengi hanagi matogu karimta lenglamde adubu saki mamitto karigumbu posak amada mamit kuptana yengi mapuroibagi lukhum manakta wangdring wangba musuk muba ama chap yungna leplaga leibado mamit iranglangna mangonda yengduna leiramlibado ubada saki akiba pakatpa himankhibana makhol thongna lawu phawba ngamdana lepna lekthaki lembasu magi kada mamit mana yungna masado tumpak tasinduna leiringi magi kagi phaklangda khoro khoro kholaki मनिंग मया येनखा युमथक्तना था सुजना पोपा फिबम चादबा अंगांग खरा वा वा कप्तुना तुंग तुंग चेनबगी मखोल कयादुना तौफों खंगदुना मनाकोंग मेला अहिंगदुमा वाना खांगलमखि उसिनासिन नोंगदि ngalakle sakidi asibagum hojikchu taaduna leiri lembasu adum mangai अहिंग तुमदबगी हौजिकता नुंगाइना तुमले लेकाय दुदगी सखी के हे कैथेल चमिन्नबी ममानबी अमा लाक्लमे हैमा थोंग लोलिने मखोइगी इमुंगसिबो हौजिक फावबा हौगुनद्रि मालिने तौरिसे अइनदि सोमदा मागा थेंनौररोय पाखत्तना निंग्री दाखत्तना चेलकली
ꯑꯩꯕꯨ ꯍꯦꯛꯇ ꯀꯧꯔꯁꯤꯔꯅꯦ? ꯅꯨꯄꯤꯗꯣ ꯃꯥꯡꯒꯣꯜ ꯀꯥꯈꯠꯇꯨꯅ ꯊꯣꯡꯗꯣ ꯀꯣꯛ ꯀꯣꯛ ꯊꯤꯜꯂꯒ ꯀꯧꯔꯛꯂꯝꯃꯤ꯫ ꯁꯈꯤ, ꯁꯈꯤ, ꯇꯥꯊꯣꯏꯕ, ꯇꯥꯗ꯭ꯔꯕꯣ? ꯂꯦꯝꯕ, ꯂꯦꯝꯕꯧ! ꯍꯩꯃꯥ, ꯂꯣꯏ ꯁꯤꯔꯖꯥꯠꯂꯣ? ꯀꯅꯥꯝꯇ ꯈꯨꯝꯃꯛꯇꯦꯃꯦ, ꯑꯁꯨꯛ ꯌꯥꯝꯅ ꯀꯧꯕꯁꯤꯕꯣ? ꯂꯦꯝꯕ ꯃꯃꯤꯠꯇꯨ ꯐꯥꯛꯂꯤ ꯐꯥꯛꯂꯤ ꯄꯥꯡꯗꯨꯅ ꯊꯣꯡꯗꯨ ꯍꯥꯡꯂꯒ ꯃꯁꯥꯗꯣ ꯏꯇꯟ ꯇꯟꯅ ꯊꯣꯛꯂꯛꯂꯒ, ꯏꯅꯦ, ꯌꯥꯝ ꯉꯟꯅ ꯀꯩ ꯂꯩꯔꯒꯦ? ꯍꯩ, ꯀꯗꯥꯏꯗꯒꯤ ꯉꯟꯕꯅꯣ ꯏꯕꯨꯡꯉꯣ? ꯄꯨꯡ 6 ꯇꯥꯔꯕꯅꯤ꯫ ꯍꯣꯔꯦꯟ ꯅꯃꯥꯅ ꯀꯩꯊꯦꯜ ꯆꯠꯄꯗ ꯄꯣꯠꯁꯤꯃꯇꯪ ꯄꯨꯕꯤꯈꯣ ꯍꯥꯏꯒꯦꯗꯅ ꯊꯤꯜꯂꯛꯂꯤꯕꯅꯤ꯫ ꯑꯩꯒꯤꯁꯦ ꯏꯆꯥꯅꯨꯄꯤꯒ ꯏꯌꯥꯅꯨꯄꯥꯒꯗꯣ ꯂꯥꯛꯀꯅꯤ, ꯑꯗꯨꯅ ꯉꯁꯤꯗꯤ ꯏꯅꯦꯗꯤ ꯀꯩꯊꯦꯜ ꯆꯠꯂꯔꯣꯏ꯫ ꯅꯃꯥꯗꯨꯕꯨ ꯉꯔꯥꯡ ꯊꯕꯛ ꯑꯃ ꯆꯠꯅꯤ ꯍꯥꯏꯕꯅꯤ, ꯆꯠꯂꯨꯏ ꯍꯥꯏꯕ꯭ꯔꯣ? ꯑꯗꯨꯗꯤ ꯈꯪꯗꯦ ꯏꯅꯦ, ꯉꯔꯥꯡ ꯈꯔ ꯊꯦꯡꯅꯕꯨꯗꯤ ꯌꯨꯝꯗ ꯌꯧꯔꯛꯑꯦ꯫ ꯑꯩ ꯏꯃꯥꯗꯣ ꯍꯧꯗꯣꯛꯂꯨꯒꯦ, ꯉꯥꯛꯇꯪ ꯃꯣꯔꯥꯁꯤꯗ ꯐꯝꯕꯤꯔꯝꯃꯨ꯫ ꯌꯥꯔꯦ ꯌꯥꯔꯦ, ꯑꯩ ꯐꯝꯃꯔꯣꯏ, ꯇꯨꯝꯖꯔꯁꯅꯨ, ꯍꯧꯗꯣꯛꯄꯤꯔꯨꯔꯅꯨꯀꯣ, ꯁꯤꯗ ꯁꯨꯝ ꯊꯝꯂꯝꯂꯒꯦꯀꯣ ꯄꯣꯠꯁꯦ꯫ ꯍꯣꯔꯦꯟ ꯅꯪꯅ ꯈꯔ ꯍꯥꯏꯔꯣ, ꯑꯗꯨꯗꯤ ꯏꯅꯦ ꯑꯃꯨꯛ ꯆꯠꯂꯦꯀꯣ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯡ ꯑꯗꯣ ꯃꯥꯡꯒꯣꯟꯗꯒꯤ ꯀꯨꯝꯊꯒꯦ ꯇꯧꯕꯗ ꯊꯣꯏꯕ ꯎꯞꯁꯤꯟꯗꯨꯅ ꯇꯥꯔꯤꯕꯗꯨ ꯎꯔꯦ꯫ ꯅꯨꯄꯤꯗꯨꯅ ꯄꯥꯈꯠꯅ, ꯂꯦꯝꯕ, ꯂꯥꯎꯅꯦ ꯅꯪꯕꯣ, ꯆꯨꯔꯤꯁꯤꯗ ꯎꯞꯁꯤꯜꯂꯒ ꯂꯩꯔꯤꯕꯁꯤꯕꯨ ꯇꯥꯊꯣꯏꯕꯅꯤ, ꯑꯃꯨꯛꯇ ꯍꯧꯒꯠꯄꯤꯁꯤ ꯂꯥꯎꯅꯦ ꯅꯪꯕꯣ꯫ ꯂꯦꯝꯕ ꯆꯦꯟꯁꯤꯟꯗꯨꯅ ꯃꯄꯥꯕꯨ ꯀꯣꯟꯈꯠꯂꯦ꯫ ꯊꯣꯏꯕ ꯃꯆꯤꯟꯗꯣ ꯐꯩꯗꯦꯛꯂꯒ ꯀꯣꯡꯒꯣꯟ ꯄꯤꯔꯤꯛ ꯄꯤꯔꯤꯛ ꯀꯥꯗꯨꯅ ꯂꯩꯔꯝꯃꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯨꯁꯨ ꯉꯣꯔꯣꯛ ꯉꯧꯅ ꯄꯥꯡꯂꯒ ꯂꯩꯔꯝꯃꯤ꯫ ꯐꯤꯕꯝ ꯑꯗꯨ ꯎꯕꯗ ꯂꯦꯝꯕ ꯌꯦꯡꯕ ꯉꯝꯗ꯭ꯔꯗꯨꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯦ꯫ ꯃꯈꯨꯠꯇꯨꯅ ꯄꯥꯡꯗꯨꯅ ꯂꯩꯔꯤꯕ ꯃꯄꯥꯒꯤ ꯃꯃꯤꯠꯇꯣ ꯇꯞꯅ ꯈꯨꯝꯖꯤꯟꯕꯤꯔꯝꯃꯤ꯫ ꯕꯕꯥ, ꯅꯆꯥꯅ ꯀꯧꯔꯤꯕꯁꯦ ꯇꯥꯗ꯭ꯔꯕꯣ? ꯍꯧꯒꯠꯂꯣ ꯕꯕꯥ, ꯕꯕꯥꯅ ꯑꯗꯨꯝꯅ ꯇꯨꯃꯤꯟꯅ ꯂꯩꯕꯁꯦ ꯄꯛꯆꯗꯦ, ꯍꯧꯒꯠꯂꯣ ꯕꯕꯥ, ꯍꯧꯒꯠꯂꯣ꯫ ꯑꯣꯏꯔꯝꯂꯤꯕ ꯊꯣꯏꯕꯒꯤ ꯁꯛꯐꯝ ꯑꯗꯣ ꯑꯀꯤꯕꯒꯤ ꯃꯁꯛꯅꯤ꯫ ꯐꯤꯕꯝꯗꯣ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯥꯏꯔꯦ꯫ ꯃꯄꯥꯟꯗ ꯃꯔꯥꯡ ꯃꯔꯥꯡ ꯀꯞꯅ ꯂꯥꯎꯅꯔꯤꯕꯗꯣ ꯇꯥꯕꯗ ꯁꯈꯤ ꯋꯥꯈꯜ ꯇꯥꯔꯛꯏ꯫ ꯁꯈꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯔꯛꯈꯤ꯫ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯃꯄꯨꯔꯣꯏꯕꯒꯤ ꯁꯛꯐꯝꯗꯣ ꯎꯕꯗ ꯃꯊꯃꯣꯏꯗꯣ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯈꯤ꯫ ꯀꯔꯤꯅꯣ ꯅꯪꯅ ꯉꯁꯤ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯀꯔꯤ ꯃꯇꯧꯅꯣ? ꯑꯩꯒꯤ ꯃꯤꯠꯇ ꯉꯁꯤ ꯎꯔꯤꯕ ꯅꯍꯥꯛꯀꯤ ꯁꯛꯇꯝ ꯑꯁꯤꯕꯣ ꯃꯪꯂꯣ ꯇꯥꯏꯕꯪꯂꯣ? ꯍꯥꯏꯌꯣ, ꯍꯥꯏꯌꯣ, ꯍꯧꯒꯠꯂꯨꯁꯦ꯫ ꯑꯩ ꯅꯪꯉꯣꯟꯗ ꯍꯥꯏꯒꯗꯕ, ꯇꯝꯒꯗꯕ ꯋꯥ ꯌꯥꯝ ꯂꯩꯍꯧꯔꯤꯌꯦ꯫ ꯃꯈꯣꯏ ꯕꯕꯥ, ꯅꯪ ꯑꯩꯕꯨ ꯋꯥꯔꯧꯗꯨꯅ ꯆꯠꯂꯕ꯭ꯔꯣ? ꯅꯪ ꯆꯠꯈꯤꯕ ꯌꯥꯔꯣꯏꯌꯦ꯫ ꯑꯩꯅ ꯅꯪꯉꯣꯟꯗ ꯇꯝꯒꯗꯕ ꯋꯥꯁꯦ ꯑꯃꯨꯛꯇ ꯇꯥꯕꯤꯈꯨꯑꯣ ꯃꯈꯣꯏ ꯕꯕꯥ꯫ ꯑꯁꯨꯝꯅ ꯊꯣꯏꯕꯒꯤ ꯃꯊꯧ ꯃꯉꯝ ꯄꯥꯡꯊꯣꯛꯄꯁꯨ ꯂꯣꯏꯈ꯭ꯔꯦ꯫ ꯊꯣꯏꯕ ꯍꯥꯟꯅꯗꯒꯤ ꯌꯨ ꯉꯥꯎꯗꯨꯅ ꯂꯩꯕ ꯃꯤꯁꯛ ꯑꯃ ꯑꯣꯏꯕꯅ ꯃꯊꯟꯇ ꯇꯨꯁꯤꯟꯗꯨꯅ ꯁꯤꯖꯕꯅꯤ ꯈꯟꯈ꯭ꯔꯦ꯫ ꯊꯣꯏꯕꯅ ꯂꯩꯈꯤꯗꯕ ꯅꯨꯃꯤꯠꯇꯨꯗ ꯊꯣꯛꯈ꯭ꯔꯤꯕ ꯑꯀꯤꯕ ꯊꯧꯗꯣꯛ ꯃꯌꯥꯝꯗꯨꯁꯨ ꯊꯣꯏꯕꯒꯤ ꯊꯋꯥꯏ ꯄꯨꯔꯒ ꯆꯠꯈꯤꯕ ꯂꯩꯌꯥꯝꯁꯤꯡꯗꯨꯅ ꯃꯈꯣꯏꯒꯤ ꯏꯃꯨꯡꯗ ꯀꯤꯍꯟ ꯈꯪꯍꯟꯕ ꯀꯌꯥ ꯇꯧꯗꯨꯅ ꯃꯊꯤ ꯐꯣꯡꯕꯅꯤ ꯍꯥꯏꯗꯨꯅ ꯂꯧꯅꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯅꯥꯎꯕ ꯃꯊꯟꯇꯅꯤ ꯁꯣꯐꯥꯗꯨꯗ ꯐꯝꯂꯤꯕꯗꯣ꯫ ꯍꯣꯏꯅꯤ ꯃꯥꯏꯅꯤ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇꯅ ꯃꯥꯒꯤ ꯅꯥꯀꯟꯗ ꯃꯤ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯇꯞꯅ ꯐꯝꯊꯔꯛꯈꯤ꯫ ꯅꯥꯎꯕ ꯃꯃꯤꯠꯇꯨ ꯍꯟꯅ ꯌꯦꯡꯗꯦ꯫ ꯆꯤꯡꯂꯦꯝꯕ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ, ꯏꯌꯥꯝꯕ, ꯉꯁꯤꯁꯨ ꯑꯩꯒꯤ ꯏꯆꯦꯗꯣ ꯊꯤꯕ ꯈꯪꯗ꯭ꯔꯦꯀꯣ? ꯏꯌꯥꯝꯕ, ꯑꯩ ꯌꯨꯝꯗ ꯍꯟꯈ꯭ꯔꯒꯦ꯫ ꯑꯩꯒꯤ ꯏꯆꯦꯗꯣ ꯃꯤꯠ ꯐꯠꯇꯗꯨꯅ ꯁꯣꯏꯗꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯒꯅꯤ꯫ ꯑꯩꯈꯣꯏ ꯏꯆꯦꯗꯣ ꯌꯥꯝꯅꯁꯨ ꯄꯪꯖꯕꯅꯤ ꯏꯌꯥꯝꯕ꯫ ꯅꯪꯒꯤ ꯅꯆꯦ ꯉꯁꯤꯁꯨ ꯍꯤꯡꯂꯤ꯫ ꯃꯥꯒꯤ ꯂꯩꯐꯝ ꯑꯩ ꯈꯪꯉꯤ꯫ ꯂꯥꯛꯑꯣ, ꯍꯧꯒꯠꯂꯣ, ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ꯫
नुपीगी खोंजलदनी हायरक्लिबदो नावबा लुकथरंबा ममायदो सत नोंखत्तुना येंगे मनाक्ता कनासु लेरमदे इंगंगंगना अकोइबदुदा मु कोयंग येंगलमी नावबा फुक हौगत्तुना चिंगलेंबगी कादुदा प्रप्रप थुना हौगत्तुना चंगे तौबदा कादुगी थोंगदो मनुंगलोमदगी लोंदुना लेरमखि नावबा थोंजिलदुदा ngak lepi रूम मनुंगदा मी खरा मुरुम मुरुम वारी साबगी मखोल तारखि नावबा तारिब खोंजेलदो कना कनागिनो हाइबसु लक्षिनबा ngamlamde नावबा हंदक्ति खरगा हेन थोंजिनदुदा मनादो नपसिले नाव नंगदि थोंजिनदुदा कैदौरिबा थोंगसि हांगलगा मनुंगदा फजना चंगलगा पोथारगा लेरंबा याद्रो नावबा चिंगलेंबो ओइरंबदुदा ममित लाउथोकलगा इयाम्बा कयाम कुइरगे लाकपा का मनुंगदा थोंग लोंसिलगा वारी सानरिबसिना कना कनानो चिंगलेंबा नोकफेट तौरगा थोंगदो फट हांगदोय मफानदा लोलसिदि थोंगदि कनासु लेते तु चिंगलेंबा ऑफिस चलुबगी मसादो वारदुना फमुंगदा ngak फमथरमी अदुगा नावबदो मुन्ना येंगदुना लेरमी माने येंगलिबा मियेंग अदो याम नुंसिना येंगलिबने नावबदि मसादो इचिंग चिंगनजरमी इयाम्बा नुपी अमना हौजिक अइंगोंदा इचेगा लेफुम खंगी ताकपीगे मागा चटमिनसे हारमी अदुगा अइना नुपीदो कनानो येंगुबददि लेरमद्रे अइ इसासे अकीबसु पाउ इयाम्बा नंगी वाखना ओइरंगनी हौजिकपु कदाइदगी नुपी लाकदोरिबनो करिमता खनगनुसे नंगी नचेदो अइना सोइदना फंगनबा थीगनी लाओ मखादा कुमलगा कॉफी थौसे इसासे सोक्थबनसु लोरे खरा तेखतपरे येंगुसे असुमननीदो चाक्संगदा पुन्ना चंगकलमी मेमचा कॉफी कप अनीदो पीदुना नावबदा येंगलगा हायरक्लमी इबुंगो नंगी नचेगी मरी मखोंग खंगद्रि फावबदी सिदा सुम लैरसे युमदा मुक चटलेगे हायरिबदुबु करिगिनो इचाना नबुंगनिंग अदुक यामना सोंथरिबदुबु करिगिनोने निंगनबा यादेको अइना हायरिबसे नखोय अनीदनी थोइबा नंगने हयेंगमक मसीदुना खंगनरमी हाइबा नुपादुगी मनाक्ता चटलुचो चिंगलेंबा मखुतुन ममाइदु होलगा इमा नुपादो कनानो कदाइदगिनो मसक खंगदे हाइबा अइ खंगदना कमाइना थिरुसो हाइनो हाइमा करिनोने मसिबो खंगदबदो खंगनबनीने थिरुसो हाइरिबसे खंगलमलगदि थिनद्रबसु यारोइद्रो मेमचा नावबदा मु ओनसिनदुना मखा तारे इबुंगो नुपादुगी मसक्ति नंबु खंग्ब्रो मसक्तु खंगलबदी थीबदसु खरा कोंगनीदना इमा नुपादुगी मसक्ति खंगदे ममिंगबुदी खंगी अदुदा मागे लेफम सबचाबदो खंग्द्रिबसिनी अखोय दाइदा सुम हाइनबददी नुपादो इम्फालदगिनी हाइ ओ अदुदी फरे थोइबा नंगना नंगी फोनदुदा नुपादुगी ममिंगदो फेसबुक हाइब्रा करिनो अदुदा नमलगा थीबा यारोइद्रो थीयुने नंगबो मुक्ता चिंगलेंबा ममागी मतौदुदा नोकनिंगलक्तुना कन हेक्ता नोकथरकी अखोय मासिमा इमा नंगी कोकतो वांगदी वांगेबु अदुदा यारोइदबा खरा लैरी ए करिगी यारोइदुरिबनुने थुना मुक्ता नमुने अखोय मासिना मरोलमा कारण ताबने नुपादो फेसबुक हांगमजदी तो ए नत्रो अदुबु हाइबा येंगागा खंगदौरिबा नत्रो मेमचाना तकमनबदगी फेसबुक तो लॉगिन तौदुना लेमबगी ममी सर्च तौरमे लेमबा ngakta मथंग मथंग थुलगलिबा प्रोफाइल पिक्चर मैमदो नावबदा फोन पीदुना येंगलमे नावबसु फोन दो लौरगा चिंखत चिंखतुना येंगमे अदु माना मसक खंगलिबा
ꯂꯦꯝꯕꯗꯤ ꯊꯦꯡꯅꯔꯝꯗꯦ꯫ ꯏꯌꯥꯝꯕ, ꯁꯤꯗꯗꯤ ꯌꯥꯎꯕ ꯎꯗꯦ꯫ ꯆꯤꯡꯂꯦꯝꯕꯅ ꯃꯃꯥꯗ ꯃꯃꯤꯠꯇꯨ ꯄꯩꯔꯞ ꯌꯦꯡꯂꯒ, ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯀꯩꯁꯨ ꯐꯪꯂꯣꯏꯅ꯫ ꯑꯗꯨ ꯐꯔꯦ, ꯅꯨꯄꯥꯗꯣ ꯅꯪ ꯇꯁꯦꯡꯅ ꯃꯁꯛꯇꯤ ꯈꯪꯉꯤꯀꯣ? ꯍꯣꯏ ꯏꯌꯥꯝꯕ, ꯑꯩ ꯃꯁꯛꯇꯤ ꯐꯖꯅ ꯈꯪꯉꯤ꯫ ꯑꯁꯨꯝꯅ ꯅꯥꯎꯕ ꯃꯈꯥ ꯇꯥꯅ ꯐꯣꯟꯗꯨ ꯌꯦꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗꯅꯤ ꯅꯥꯎꯕ ꯍꯔꯥꯎꯅ, ꯏꯌꯥꯝꯕ, ꯅꯨꯄꯥꯗꯣ ꯁꯤꯗ ꯌꯥꯎꯔꯦ꯫ ꯃꯁꯤ ꯅꯨꯄꯥꯁꯤꯅꯤ ꯌꯦꯡꯉꯣ꯫ ꯉꯁꯥꯏ ꯃꯈꯩ ꯃꯪꯂꯒ ꯇꯨꯃꯤꯟ ꯂꯩꯔꯝꯕ ꯃꯦꯝꯆꯥꯗꯣ ꯍꯧꯖꯤꯛꯇ ꯋꯥ ꯉꯥꯡꯉꯦ꯫ ꯀꯗꯥꯏꯅꯣꯅꯦ? ꯑꯃꯨꯛꯇ ꯌꯦꯡꯍꯧꯒꯦꯅ ꯏꯃꯥꯁꯨ꯫ ꯑꯁꯤ ꯍꯥꯏꯗꯅ ꯅꯥꯎꯕꯗꯒꯤ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯦꯡꯉꯝꯃꯤ꯫ ꯑꯩꯅ ꯍꯥꯏꯗ꯭ꯔꯣ ꯁꯣꯏꯗꯅ ꯐꯪꯒꯅꯤꯗꯅ, ꯃꯁꯛꯄꯨ ꯐꯅ ꯐꯖꯔꯤꯅꯦ꯫ ꯆꯤꯡꯂꯦꯝꯕ ꯃꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯐꯣꯟꯗꯨ ꯐꯠ ꯂꯧꯔꯒ ꯃꯥꯁꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯃꯁꯤꯗꯤ ꯑꯩꯅ ꯇꯣꯏꯅ ꯎꯕ ꯅꯨꯄꯥꯅꯤ꯫ ꯑꯩꯅ ꯑꯣꯐꯤꯁ ꯆꯠꯄꯗ ꯂꯝꯕꯤꯗꯁꯨ ꯑꯗꯨꯝ ꯃꯔꯛ ꯃꯔꯛꯇ ꯊꯦꯡꯅꯕꯁꯨ ꯌꯥꯎꯏ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯆꯤꯡꯂꯦꯝꯕ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯣꯐꯤꯁ ꯆꯠꯄꯗ ꯂꯝꯕꯤꯗ ꯂꯦꯝꯕꯒ ꯊꯦꯡꯅꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯅꯨꯡꯇꯤꯒꯤ ꯌꯦꯡꯕ ꯂꯦꯞꯂꯝꯗꯦ꯫ ꯃꯗꯥꯎꯅ ꯌꯥꯗ꯭ꯔꯁꯨ ꯉꯁꯤ 4-5ꯅꯤ ꯁꯨꯔꯛꯂꯐꯥꯎ ꯂꯦꯝꯕꯗꯤ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯈꯤꯗ꯭ꯔꯦ꯫ ꯁꯣꯝꯗꯅ ꯁꯈꯤꯗꯣ ꯃꯄꯨꯔꯣꯏꯕꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯌꯣꯟꯕ ꯆꯠꯂꯝꯕꯗꯣ ꯆꯠꯈꯤꯗ꯭ꯔꯦ꯫ ꯌꯨꯝꯗ ꯑꯣꯏꯅ ꯂꯦꯡꯗꯨꯅ ꯂꯩꯔꯒ ꯐꯤ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯆꯧꯕ, ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯣ, ꯏꯃꯥꯒ ꯋꯥꯔꯤ ꯑꯃꯇ ꯁꯥꯁꯤ ꯂꯥꯎꯅꯦ꯫ ꯂꯦꯝꯕ ꯊꯣꯛꯂꯛꯇꯨꯅ ꯃꯃꯥꯒꯤ ꯅꯥꯀꯟꯗ ꯂꯦꯞꯂꯒ, ꯀꯔꯤ ꯋꯥꯔꯤꯅꯣ ꯏꯃꯥ? ꯍꯥꯏꯒꯗꯕꯗꯣ ꯁꯠ ꯍꯥꯏꯔꯣ꯫ ꯑꯩ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦꯅ ꯊꯣꯛꯂꯛꯄꯅꯤ꯫ ꯑꯇꯩꯒꯤ ꯅꯠꯇꯦꯗ ꯏꯃꯥꯁꯦ, ꯅꯪꯉꯣꯟꯗ ꯍꯥꯏꯒꯦ ꯈꯟꯕꯗꯤ ꯀꯨꯏꯔꯕꯅꯤ꯫ ꯑꯗꯨꯗ ꯅꯄꯥꯒꯤ ꯃꯊꯧ ꯃꯉꯝꯁꯦ ꯂꯣꯏꯔꯒ ꯍꯥꯏꯔꯒꯦꯗꯅ ꯂꯩꯔꯝꯂꯤꯕꯅꯤ꯫ ꯏꯃꯥ, ꯀꯣꯏꯊꯣꯛꯇ꯭ꯔꯁꯨ ꯑꯗꯨꯝ ꯍꯥꯏꯔꯣ, ꯑꯩꯁꯦ ꯏꯃꯥꯒꯤ ꯅꯆꯥꯅꯤꯅꯦ, ꯀꯩꯗꯧꯔꯒꯦ ꯏꯃꯥ? ꯑꯆꯧꯕ, ꯅꯄꯥꯅ ꯂꯩꯇꯕ ꯅꯨꯃꯤꯠꯇꯨꯒꯤ ꯅꯨꯡꯊꯤꯜꯗ ꯏꯃꯥꯁꯦ ꯑꯕꯦꯝꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯏ꯫ ꯂꯦꯝꯕ ꯉꯛꯅ ꯃꯃꯥꯗ ꯌꯦꯡꯉꯤ, ꯑꯗꯨꯒ ꯍꯥꯏꯔꯤ, ꯏꯃꯥꯗꯤ ꯀꯅꯥꯒ ꯆꯠꯂꯨꯔꯤꯕ ꯃꯐꯝꯗꯨꯗꯗꯤ? ꯑꯩ ꯏꯊꯟꯗ ꯆꯠꯄꯅꯤ, ꯅꯨꯄꯤ ꯃꯆꯥꯗꯨꯗꯤ ꯊꯦꯡꯅꯔꯛꯇꯦ, ꯑꯗꯨꯒ ꯃꯃꯥꯒꯗꯤ ꯎꯅꯔꯦ꯫ ꯂꯦꯝꯕ ꯑꯃꯨꯛꯀꯁꯨ ꯉꯛꯅ, ꯀꯅꯥꯒꯤ ꯃꯃꯥꯅꯣ ꯏꯃꯥꯅ ꯊꯦꯡꯅꯔꯤ ꯍꯥꯏꯔꯤꯁꯤꯕꯣ? ꯀꯔꯤꯅꯣꯅꯦ ꯑꯆꯧꯕ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ? ꯏꯃꯥꯅ ꯍꯥꯏꯕꯗꯤ ꯑꯕꯦꯝꯒꯤ ꯃꯃꯥꯗꯨꯕꯨꯅꯤꯅꯦ꯫ ꯑꯗꯣ ꯉꯥꯏꯈꯣ, ꯏꯃꯥꯅ ꯆꯤꯡꯅꯕ ꯑꯃ ꯂꯩꯔꯤꯅꯦ꯫ ꯃꯃꯥꯗꯨꯅ ꯀꯔꯤꯒꯤꯅꯣ ꯑꯕꯦꯝꯁꯦ ꯃꯥꯒꯤ ꯃꯆꯥ ꯅꯠꯇꯦꯗꯅ ꯂꯣꯠꯂꯤꯅꯦ꯫ ꯑꯗꯨꯒ ꯑꯆꯧꯕ, ꯏꯉꯦꯂꯩ ꯍꯥꯏꯔꯤꯕꯁꯤꯅ ꯀꯅꯥꯅꯣꯅꯦ? ꯂꯦꯝꯕ ꯅꯨꯡꯉꯥꯏꯇꯅ ꯃꯃꯥꯗ ꯌꯦꯡꯂꯒ, ꯏꯃꯥ, ꯏꯉꯦꯂꯩꯗꯣ ꯑꯕꯦꯝꯒꯤ ꯃꯃꯥꯟꯅꯕꯤꯅꯤ꯫ ꯏꯉꯦꯂꯩꯒꯤ ꯃꯃꯥꯗꯣ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯏꯃꯥꯅ ꯎꯅꯔꯦ ꯍꯥꯏꯔꯤꯕꯗꯣ꯫ ꯑꯕꯦꯝꯒꯤꯗꯤ ꯃꯥꯒꯤꯅꯤ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ, ꯃꯅꯦ ꯊꯣꯛꯄ ꯑꯃꯒꯤ ꯌꯨꯝꯗ ꯂꯩꯕꯅꯤ꯫ ꯑꯁ, ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯔꯦꯗ꯫ ꯑꯩꯅꯗꯤ ꯈꯪꯗꯕꯅꯤꯅ ꯃꯃꯥꯗꯨꯗ ꯀꯔꯤ ꯀꯔꯤꯅꯣ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯥꯏꯔꯨꯔꯤꯁꯦ꯫ ꯏꯁ, ꯀꯝꯗꯧꯅꯤ, ꯏꯀꯥꯏꯈ꯭ꯔꯦꯗꯀꯣ꯫ ꯏꯃꯥꯁꯨ ꯑꯣꯟꯊꯣꯛꯄ ꯍꯥꯏꯗꯨꯅꯤ, ꯆꯠꯀꯅꯤ ꯈꯣꯠꯀꯅꯤ ꯍꯥꯏꯕꯗꯨ ꯈꯖꯤꯛꯇꯪ ꯑꯩꯉꯣꯟꯗ ꯄꯜꯂꯝꯂꯒꯗꯤ ꯋꯥꯁꯦ ꯏꯁꯣꯏ ꯁꯣꯏꯅꯔꯝꯃꯣꯏꯗꯕ꯫ ꯑꯆꯧꯕ, ꯏꯃꯥꯗꯤ ꯇꯁꯦꯡꯅ ꯈꯪꯗꯕꯅꯤ, ꯈꯪꯗꯕꯒꯤ ꯍꯥꯏꯔꯨꯕꯅꯤꯅꯦ꯫ ꯑꯗꯣ ꯐꯔꯦ, ꯑꯣꯏꯅꯤꯡꯕ ꯑꯣꯏꯔꯁꯅꯨ, ꯍꯥꯏꯗꯣꯛꯈꯤꯕ ꯋꯥꯗꯨꯃꯗꯤ ꯑꯃꯨꯛ ꯍꯟꯖꯤꯜꯂ ꯍꯥꯏꯕ ꯌꯥꯔꯔꯣꯏ꯫ ꯇꯨꯡꯗ ꯊꯣꯛꯂꯛꯀꯗꯕ ꯑꯐ ꯐꯠꯇꯒꯤ ꯗꯥꯏꯇ ꯈꯨꯗꯤꯡꯃꯛꯇꯣ ꯏꯃꯥꯅ ꯂꯧꯔꯒꯦ꯫ ꯉꯁꯤ ꯍꯌꯦꯡꯁꯤꯒꯤ ꯃꯅꯨꯡꯁꯤꯗ ꯃꯅꯦꯗꯨꯒꯤ ꯃꯅꯥꯛꯇ ꯏꯃꯥ ꯏꯆꯥ ꯆꯠꯂꯁꯤ, ꯑꯩꯈꯣꯏꯒꯤ ꯏꯔꯥꯟ ꯄꯨꯝꯕ ꯉꯥꯛꯄꯤꯌꯨ ꯍꯥꯏꯖꯔꯨꯔꯁꯤ꯫ ꯃꯅꯦꯗꯨꯒꯤ ꯃꯈꯣꯡ ꯆꯨꯛꯅ ꯈꯣꯏꯔꯝꯃꯨ ꯍꯥꯏꯔꯕꯁꯨ ꯏꯃꯥ ꯈꯣꯏꯔꯝꯂꯒꯦ꯫ ꯂꯩꯄꯨꯜꯒꯤ ꯑꯍꯤꯡ ꯋꯥꯔꯤꯁꯤꯒꯤ ꯁꯤꯖꯟ 2 ꯀꯅꯥꯒꯤ ꯊꯋꯥꯏꯅꯣ ꯍꯥꯏꯔꯤꯕꯁꯤꯒꯤ ꯏꯄꯤꯁꯣꯗ 11 ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯗꯣꯝꯅ ꯋꯥꯔꯤꯁꯤ ꯇꯥꯕꯤꯔꯒ ꯑꯗꯣꯝꯅ ꯆꯦꯅꯦꯜꯁꯤ ꯁꯄꯣꯔꯠ ꯇꯧꯕꯤꯕ ꯑꯣꯏꯅ ꯂꯥꯏꯛ, ꯁꯤꯌꯥꯔ ꯑꯃꯗꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕ ꯀꯥꯎꯕꯤꯒꯅꯨ꯫
लोइसिल्लꯛꯄꯗ ꯃꯌꯥꯝꯕꯨ ꯏꯀꯣꯛꯅꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ꯫